ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯦꯔꯣꯂꯤꯅꯥ ꯈꯥꯏꯗꯦꯝꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯎꯃꯪꯗ ꯆꯥꯎꯔꯛꯄꯤ ꯔꯥꯖꯀꯨꯃꯥꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯤꯅ ꯏꯆꯟꯕꯤ ꯃꯉꯥꯡ꯫ ꯍꯧꯖꯤꯛ ꯋꯥꯔꯤ ꯑꯁꯤ ꯍꯧꯖꯔꯛꯂꯒꯦ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯇꯝ ꯑꯃꯗ ꯅꯤꯡꯊꯧ ꯄꯥꯟꯕ ꯂꯩꯕꯥꯛ ꯑꯃ ꯂꯩꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯁꯤ ꯄꯨꯛꯆꯦꯜ ꯌꯥꯝꯅ ꯄꯤꯛꯄ ꯅꯤꯡꯊꯧ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯅꯨꯄꯤ ꯂꯩꯃꯁꯨ ꯃꯈꯨꯝ ꯃꯊꯥ ꯁꯨꯖꯜꯂꯛꯂꯤ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧꯅ ꯇꯣꯏꯅ ꯍꯥꯏꯕ ꯑꯀꯟꯕ ꯋꯥꯍꯩ ꯑꯃꯅ ꯂꯩꯃ ꯑꯁꯤꯒꯤ ꯋꯥꯈꯜꯗ ꯊꯃꯣꯏꯗ ꯑꯀꯤꯕ ꯑꯃ ꯑꯗꯨꯝ ꯐꯥꯎꯍꯟꯗꯨꯅꯇ ꯂꯩꯔꯤ꯫ ꯌꯦꯡꯉꯨ, ꯑꯉꯥꯡ ꯑꯁꯤꯅ ꯅꯨꯄꯥ ꯑꯣꯏꯔꯕꯗꯤ ꯂꯩꯕꯥꯛ ꯄꯨꯝꯖꯥꯎ ꯊꯤꯟꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯀꯅꯤ꯫ ꯑꯗꯨꯒ ꯅꯨꯄꯤ ꯑꯣꯏꯔꯕꯗꯤ ꯃꯥꯕꯨ ꯑꯩꯅ ꯁꯣꯔ ꯆꯥꯝꯃ ꯐꯥꯅ ꯍꯧꯍꯟꯗ꯭ꯔꯤꯉꯩꯗ ꯍꯥꯠꯇꯣꯛꯀꯅꯤ꯫ ꯑꯩꯈꯣꯏꯗ ꯅꯨꯄꯤ ꯃꯆꯥꯅ ꯀꯔꯤ ꯇꯧꯒꯅꯤ? ꯀꯥꯟꯅꯐꯝ ꯂꯩꯇꯦ꯫ ꯃꯁꯥ ꯃꯎ ꯀꯟꯕ, ꯂꯧꯁꯤꯡ ꯂꯩꯕ ꯏꯆꯥ ꯅꯨꯄꯥ ꯑꯃ ꯌꯣꯛꯄꯅ ꯐꯩ꯫ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯂꯩꯃ ꯃꯁꯥ ꯄꯨꯝꯕ ꯇꯨ ꯆꯨꯡꯈꯤꯕꯅꯤ꯫ ꯃꯥꯅ ꯃꯆꯥꯅꯨꯄꯤ ꯑꯣꯏꯅ ꯄꯣꯔꯛꯂꯕꯗꯤ ꯃꯥꯒꯤ ꯃꯆꯥ ꯑꯁꯤꯕꯨ ꯃꯍꯥꯛ ꯀꯟꯕ ꯉꯝꯂꯣꯏꯗꯧꯔꯤ꯫ ꯑꯗꯨꯅ ꯃꯍꯥꯛꯅꯁꯨ ꯃꯆꯥꯅꯨꯄꯤꯕꯨ ꯍꯤꯡꯅ ꯊꯝꯅꯅꯕ ꯊꯧꯔꯥꯡ ꯑꯃ ꯃꯥꯒꯤ ꯃꯅꯥꯏ ꯑꯆꯥꯟꯕꯤ ꯑꯃꯗ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯑꯍꯜ ꯈꯔ ꯑꯣꯏꯔꯕ ꯑꯃ ꯂꯩꯔꯤꯕ ꯑꯗꯨꯒ ꯃꯈꯣꯏ ꯑꯍꯨꯝ ꯋꯥ ꯇꯥꯟꯅꯔꯝꯃꯤ꯫ ꯅꯈꯣꯏ ꯑꯅꯤꯁꯨ ꯇꯥꯎ, ꯑꯩꯒꯤ ꯑꯉꯥꯡ ꯑꯁꯤꯅ ꯅꯨꯄꯤ ꯑꯣꯏꯔꯕꯗꯤ ꯃꯍꯥꯛꯄꯨ ꯅꯤꯡꯊꯧꯅ ꯁꯣꯏꯗꯅ ꯍꯥꯠꯈ꯭ꯔꯒꯅꯤ꯫ ꯑꯩꯒꯤ ꯏꯍꯥꯟ ꯍꯥꯟꯅ ꯐꯪꯖꯕ ꯑꯉꯥꯡ ꯑꯁꯤꯕꯨ ꯑꯩꯅ ꯃꯥꯡꯍꯟꯈꯤꯕ ꯉꯝꯂꯣꯏ꯫ ꯑꯗꯨꯅ ꯑꯩ ꯋꯥ ꯍꯥꯏꯒꯦ꯫ ꯂꯩꯃ ꯃꯈꯨꯜ ꯈꯖꯤꯛ ꯅꯤꯛꯏ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯁꯨ ꯂꯩꯕꯥꯛ ꯑꯃꯒꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯅꯤꯡꯊꯧ ꯑꯃꯒꯤ ꯂꯩꯃꯔꯦꯝꯕꯤꯅꯤ꯫ ꯍꯩꯅ ꯁꯤꯡꯅ ꯃꯈꯣꯜ ꯑꯗꯨ ꯐꯥꯖꯤꯜꯂꯒ ꯍꯥꯏꯔꯛꯏ꯫ ꯑꯉꯥꯡ ꯑꯁꯤꯅ ꯅꯨꯄꯤ ꯑꯣꯏꯔꯕꯗꯤ ꯃꯍꯥꯛꯄꯨ ꯀꯣꯅꯨꯡꯗ ꯍꯥꯠꯄ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯀꯣꯅꯨꯡꯁꯤꯗꯒꯤ ꯄꯨꯊꯣꯛꯈꯣ꯫ ꯑꯗꯨꯒ ꯅꯨꯃꯤꯠ ꯑꯗꯣ ꯅꯤꯡꯊꯧꯅ ꯀꯣꯅꯨꯡ ꯑꯁꯤꯗꯒꯤ ꯊꯣꯛꯍꯜꯂꯣꯏꯗꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯎꯃꯪ ꯑꯁꯤꯗ ꯂꯩꯔꯤꯕ ꯁꯅꯥ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯃꯈꯥꯗ ꯑꯉꯥꯡ ꯑꯗꯨ ꯊꯝꯃꯨ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯑꯉꯥꯡꯗꯣ ꯑꯩꯒꯤ ꯌꯨꯝꯗꯒꯤ ꯂꯧꯁꯤꯟꯗꯨꯅ ꯊꯝꯅꯅꯕ ꯑꯩ ꯄꯥꯎ ꯍꯥꯏꯈ꯭ꯔꯒꯦ꯫ ꯐꯒꯅꯤ꯫ ꯑꯁꯨꯝꯅ ꯋꯥꯐꯝ ꯑꯁꯤ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯈꯪꯅꯔꯝꯃꯤ꯫ ꯂꯩꯃ ꯄꯥꯎ ꯊꯥꯗꯨꯅ ꯋꯥꯐꯝ ꯄꯨꯝꯕ ꯃꯥꯒꯤ ꯃꯌꯨꯝꯗ ꯁꯤꯟꯅꯈ꯭ꯔꯦ꯫ ꯃꯑꯣꯡ ꯑꯗꯨ ꯅꯤꯡꯊꯧꯁꯨ ꯍꯥꯏꯔꯞ ꯈꯪꯏ꯫ ꯑꯗꯨꯅ ꯂꯩꯃꯗ ꯋꯥꯍꯪ ꯍꯪꯂꯛꯏ꯫ ꯂꯩꯃ, ꯀꯔꯤꯒꯤꯅꯣ ꯌꯨꯝꯗ ꯄꯥꯎ ꯊꯥꯏ ꯍꯥꯏꯔꯤꯕ ꯑꯁꯤ? ꯂꯩꯃꯁꯨ ꯁꯛꯐꯝ ꯍꯣꯡꯗꯅ ꯈꯨꯝꯂꯛꯏ꯫ ꯑꯩꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯄ ꯑꯁꯤꯗ ꯄꯥꯎ ꯑꯃ ꯄꯤꯖꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯔꯕꯁꯨ ꯆꯞ ꯃꯥꯟꯅꯗ꯭ꯔꯣ? ꯅꯪꯅ ꯑꯃꯨꯛ ꯋꯥꯔꯨꯗ꯭ꯔꯕꯁꯨ? ꯊꯕꯛ ꯑꯗꯨꯛ ꯆꯤꯟꯕꯗꯨꯗ ꯄꯥꯎ ꯑꯃ ꯍꯥꯏꯕꯒꯤ ꯑꯃꯨꯛ ꯌꯦꯠꯈꯤꯒꯗ꯭ꯔꯣ? ꯃꯤꯉꯣꯟꯗ ꯆꯦꯄꯥꯎ ꯑꯃ ꯄꯤꯕꯕꯨ, ꯄꯨꯈꯤꯕꯕꯨ ꯀꯌꯥꯝ ꯋꯥꯕ ꯊꯕꯛꯅꯣꯕ? ꯅꯤꯡꯊꯧ ꯃꯈꯥ ꯇꯥꯅ ꯍꯥꯏꯅꯤꯡꯉꯥꯏ ꯋꯥꯍꯪ ꯂꯩꯇ꯭ꯔꯤ꯫ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯩꯃ ꯑꯉꯥꯡ ꯎꯅꯒꯗꯧꯔꯤ꯫ ꯀꯣꯅꯨꯡꯗ ꯑꯃꯥꯏꯕꯤ ꯂꯩꯔꯤ꯫ ꯑꯁꯨꯝꯅ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯃꯗ ꯑꯃꯥꯏꯕꯤ ꯈꯔꯅ ꯂꯩꯃꯕꯨ ꯃꯃꯤꯠ ꯃꯃꯥꯏ ꯄꯥꯡꯅꯅꯕ ꯍꯣꯠꯅꯔꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯀꯨꯝ ꯃꯊꯥ ꯑꯣꯏꯔꯕꯤ ꯅꯣꯡꯁꯨ ꯆꯨꯔꯛꯂꯤ꯫ ꯃꯥꯏꯀꯩ ꯄꯨꯝꯕ ꯏꯃꯝ ꯃꯝꯃꯤ꯫ ꯀꯣꯅꯨꯡ ꯑꯗꯨ ꯈꯛꯇꯅꯤ ꯃꯩꯅ ꯄꯨꯡꯉꯥꯟ ꯉꯥꯜꯂꯤꯕ ꯑꯁꯤ꯫ ꯑꯁꯨꯝꯅ ꯂꯩꯃ ꯃꯃꯤꯠ ꯃꯃꯥꯏ ꯄꯥꯡꯂꯤ꯫ ꯄꯥꯎ ꯑꯗꯨ ꯍꯦꯛ ꯇꯥꯕꯒ ꯅꯤꯡꯊꯧ ꯑꯃꯥꯏꯕꯤ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯆꯪꯂꯛꯏ꯫ ꯑꯉꯥꯡ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜꯅ ꯅꯣꯡ ꯇꯥꯕꯒꯤ ꯑꯀꯟꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯍꯥꯠꯈ꯭ꯔꯦ꯫ ꯑꯃꯥꯏꯕꯤ ꯑꯃꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯈꯣꯏꯔꯤ ꯀꯛꯂꯤ꯫ ꯄꯨꯝꯅꯃꯛ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯅꯤꯡꯊꯥ ꯑꯃꯅ ꯌꯣꯝꯁꯤꯟꯗꯨꯅ ꯄꯝꯕꯤꯔꯤ꯫ ꯃꯃꯥꯁꯨ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗ꯭ꯔꯤ꯫ ꯑꯗꯨꯕꯨ ꯐꯃꯨꯡ ꯑꯗꯨꯗ ꯉꯥꯊꯔꯒ ꯂꯩꯔꯤ꯫ ꯅꯤꯡꯊꯧꯅ ꯍꯪꯉꯛꯏ꯫ ꯑꯉꯥꯡ ꯑꯗꯨ ꯅꯨꯄꯤꯔ ꯅꯨꯄꯥꯔ? ꯏꯅꯤꯡꯊꯧ, ꯑꯉꯥꯡ ꯑꯁꯤ ꯅꯨꯄꯤꯅꯤ꯫ ꯅꯤꯡꯊꯧ ꯈꯨꯗꯛꯇ ꯑꯉꯥꯡ ꯑꯗꯨ ꯃꯨꯜꯂꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯊꯥꯡꯁꯥꯡ ꯑꯗꯨ ꯊꯨꯅ ꯁꯠꯇꯣꯛꯏ꯫ ꯑꯉꯥꯡ ꯑꯗꯨꯗ ꯃꯤꯠꯌꯦꯡ ꯍꯦꯛ ꯊꯝꯂꯛꯄꯒ ꯂꯩꯃꯒ ꯄꯥꯎ ꯇꯥꯅꯈꯤꯕ ꯑꯍꯜ ꯇꯣꯃꯥꯜ ꯑꯗꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯤꯡꯊꯧꯕꯨ ꯈꯥꯝꯃꯤ꯫ ꯅꯤꯡꯊꯧꯁꯨ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯏ꯫ ꯏꯅꯤꯡꯊꯧ, ꯃꯐꯝ ꯑꯁꯤꯗꯤ ꯀꯣꯅꯨꯡꯅꯤ꯫ ꯑꯗꯨꯒ ꯑꯁꯤꯒꯨꯝꯕ ꯆꯍꯤ 3 ꯐꯥꯗ꯭ꯔꯤꯕ ꯑꯉꯥꯡ ꯑꯃꯒꯤ ꯃꯣꯡꯐꯝ ꯑꯣꯏꯍꯟꯅꯤꯡꯗꯦ꯫ ꯅꯤꯡꯊꯧ ꯑꯗꯨ ꯇꯞꯊꯔꯛꯏ꯫ ꯑꯃꯥꯏꯕꯤꯁꯤꯡ ꯑꯗꯨꯗꯤ ꯅꯤꯡꯊꯧꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯄꯥꯈꯠꯈ꯭ꯔꯕꯅꯤ꯫ ꯂꯩꯃꯁꯨ ꯃꯄꯨꯔꯣꯏꯕꯒꯤ ꯑꯗꯨꯛ ꯌꯥꯝꯅ ꯇꯝꯊꯤꯕ ꯃꯑꯣꯡ ꯎꯕꯗ ꯊꯃꯣꯏ ꯀꯥꯏꯔꯤ꯫ ꯃꯄꯤ ꯑꯗꯨ ꯇꯞꯅ ꯆꯤꯟꯊꯔꯛꯏ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯀꯞꯄꯒꯤ ꯃꯇꯝ ꯅꯠꯇꯦ ꯈꯜꯂꯒ ꯅꯤꯡꯊꯧꯗ ꯍꯥꯏꯔꯛꯏ꯫ ꯏꯅꯤꯡꯊꯧ, ꯏꯆꯥꯕꯨ ꯏꯊꯥꯗꯒꯤ ꯃꯨꯟꯕꯤꯔꯕꯁꯨ ꯏꯅꯤꯡꯊꯧꯗꯤ ꯑꯩꯒꯤ ꯏꯅꯥꯛ ꯑꯁꯤꯗ ꯂꯦꯡꯗꯅ ꯂꯩꯕꯤꯌꯨ꯫ ꯅꯤꯡꯊꯧ ꯑꯗꯨꯁꯨ
ꯑꯉꯥꯡ ꯑꯗꯨ ꯄꯤꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯂꯩꯃꯕꯨ ꯊꯦꯝꯖꯤꯟꯕꯤ ꯑꯉꯥꯡ ꯑꯗꯨ ꯄꯨꯔꯒ ꯇꯣꯃꯥꯜ ꯊꯣꯔꯛ ꯅꯣꯡꯗꯨ ꯈꯔ ꯄꯥꯊꯔꯦ ꯃꯈꯣꯏꯅ ꯊꯣꯛꯂꯛꯄꯗ ꯑꯇꯣꯞꯄ ꯂꯥꯟꯃꯤ ꯈꯔ ꯎꯃꯪ ꯇꯝꯅ ꯂꯥꯛꯂꯤ ꯑꯁꯨꯝ ꯂꯥꯛꯄꯗ ꯁꯅꯥ ꯈꯣꯡꯅꯥꯡ ꯑꯆꯧꯕ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯔꯦ ꯁꯅꯥ ꯈꯣꯡꯅꯥꯡ ꯑꯗꯨꯒꯤ ꯋꯥꯡꯅ ꯊꯣꯡꯒꯠꯂꯤꯕ ꯃꯈꯣꯡꯗ ꯅꯣꯡꯅ ꯆꯣꯠꯇꯕ ꯏꯀꯪ ꯀꯪꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯑꯉꯥꯡ ꯑꯗꯨ ꯊꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛ ꯊꯣꯛꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯃꯐꯝ ꯑꯁꯤꯗ ꯊꯝꯂꯝꯂꯤꯁꯤ ꯁꯥ ꯀꯩꯒꯤ ꯃꯆꯤꯟꯖꯥꯛ ꯑꯣꯏꯔꯁꯨ ꯑꯣꯏꯖꯔꯁꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯅꯥꯀꯜ ꯑꯃꯗ ꯌꯦꯡꯉꯤ ꯑꯉꯥꯡ ꯑꯗꯨꯕꯨ ꯂꯧꯁꯤꯟꯗꯧꯔꯤꯕ ꯃꯤ ꯑꯗꯨꯗꯤ ꯎꯗꯦ ꯃꯥꯁꯨ ꯂꯣꯠꯇꯨꯅ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯑꯉꯥꯡ ꯑꯗꯨ ꯀꯞꯂꯛꯂꯤ ꯇꯣꯃꯥꯜ ꯃꯈꯣꯡ ꯊꯥꯡꯗꯣꯛꯇꯨꯅ ꯆꯠꯄ ꯉꯝꯗ꯭ꯔꯤ ꯑꯇꯣꯞꯄ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅꯁꯨ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯑꯣꯡꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤ ꯀꯞꯂꯤꯕ ꯑꯉꯥꯡ ꯑꯗꯨꯕꯨ ꯇꯣꯃꯥꯜꯅ ꯆꯪꯁꯤꯟꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯄꯝꯈꯠꯂꯤ ꯑꯉꯥꯡ ꯑꯗꯨ ꯃꯈꯨꯠ ꯃꯁꯥ ꯈꯔ ꯌꯥꯎꯏ ꯀꯞꯅ ꯀꯞꯅ ꯃꯈꯨꯠ ꯃꯆꯥ ꯑꯗꯨ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯎꯔꯤ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯃꯈꯨꯠ ꯑꯅꯤꯃꯛꯀꯤ ꯈꯨꯕꯤ ꯑꯅꯤꯃꯛ ꯑꯅꯤ ꯂꯣꯡꯏ ꯑꯗꯨꯒ ꯑꯣꯏ ꯊꯪꯕꯒꯤ ꯈꯨꯕꯤ ꯑꯗꯨꯗꯤ ꯁꯥꯡꯅ ꯗꯥꯛ ꯑꯃꯁꯨ ꯇꯥꯔꯤ ꯑꯉꯥꯡ ꯑꯗꯨꯅ ꯑꯃꯨꯛ ꯀꯞꯄ ꯇꯣꯛꯂꯛꯄꯗ ꯍꯥꯟꯅꯒꯤ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯊꯝꯃꯤ ꯑꯗꯨꯒ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ ꯀꯨꯏꯅ ꯁꯥꯡꯅ ꯂꯩꯊꯕꯗ ꯅꯤꯡꯊꯧꯗ ꯄꯥꯎꯗꯝꯅꯕ ꯂꯥꯟꯃꯤꯁꯨ ꯌꯥꯎꯕꯅ ꯊꯨꯅ ꯁꯒꯣꯜ ꯊꯧꯗꯨꯅ ꯂꯥꯛꯂꯤ ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯗꯨꯁꯨ ꯂꯧꯁꯤꯟꯗꯧꯕ ꯃꯤꯑꯣꯏ ꯑꯗꯨꯗꯤ ꯂꯥꯛꯍꯧꯗ꯭ꯔꯤ ꯑꯉꯥꯡ ꯑꯗꯨ ꯃꯊꯟꯇ ꯃꯐꯝ ꯑꯗꯨꯗ ꯂꯩꯍꯧꯔꯤ ꯃꯈꯣꯏꯅ ꯑꯁꯨꯝ ꯊꯧꯔꯛꯄꯗ ꯅꯣꯡ ꯍꯦꯟꯅ ꯀꯟꯁꯤꯜꯂꯛꯂꯤ ꯄꯨꯡꯃꯝ ꯃꯝꯈ꯭ꯔꯦ ꯁꯣꯝꯗꯅ ꯅꯨꯄꯤ ꯄꯣꯛꯑꯦ ꯍꯥꯏꯕꯒ ꯂꯩꯃꯒꯤ ꯑꯆꯥꯟꯕꯤ ꯃꯅꯥꯏ ꯑꯗꯨꯅ ꯂꯩꯃꯒꯤ ꯌꯨꯝꯂꯣꯝꯗ ꯄꯥꯎ ꯊꯥꯈ꯭ꯔꯕꯅꯤ ꯅꯤꯡꯊꯧ ꯑꯃꯗꯤ ꯂꯩꯃꯁꯨ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯂꯩꯃꯁꯨ ꯈꯔꯗꯤ ꯀꯞꯄꯤ ꯅꯤꯡꯊꯧ ꯑꯗꯨꯁꯨ ꯁꯥꯎꯔꯨꯕ ꯇꯧꯔꯨꯗ꯭ꯔꯤ ꯃꯍꯥꯛꯅ ꯃꯤꯅꯨꯡꯁꯤ ꯑꯃꯠꯇ ꯐꯥꯎꯗ꯭ꯔꯕꯁꯨ ꯃꯃꯥꯒꯤꯗꯤ ꯃꯆꯥꯅꯤ ꯁꯣꯏꯗꯅ ꯅꯨꯡꯁꯤꯔꯝꯒꯅꯤ ꯂꯩꯃꯅ ꯅꯤꯡꯊꯧꯗ ꯍꯥꯏꯔꯛꯏ ꯏꯅꯤꯡꯊꯧ ꯑꯩꯍꯥꯛ ꯃꯇꯝ ꯈꯔ ꯌꯨꯝꯗ ꯂꯩꯖꯔꯨꯒꯦ ꯅꯤꯡꯊꯧ ꯉꯥꯏꯍꯥꯛꯇꯤ ꯋꯥ ꯑꯃꯠꯇ ꯉꯥꯡꯗꯦ ꯂꯩꯃꯗꯨ ꯍꯟꯖꯤꯟꯅ ꯍꯥꯏꯔꯛꯏ ꯑꯩꯍꯥꯛꯀꯤ ꯋꯥꯈꯜ ꯑꯁꯤ ꯉꯥꯏꯍꯥꯛꯇ ꯑꯣꯏꯔꯕꯁꯨ ꯑꯩ ꯄꯣꯊꯥꯔꯨꯒꯦ ꯅꯤꯡꯊꯧ ꯑꯗꯨ ꯇꯞꯅ ꯍꯥꯏꯔꯛꯏ ꯅꯁꯥ ꯈꯔ ꯀꯟꯈꯠꯂꯒ ꯆꯠꯂꯣ ꯑꯩꯅ ꯏꯁꯥ ꯀꯜꯂꯕꯁꯨ ꯋꯥꯈꯜ ꯑꯁꯤ ꯐꯒꯠꯂꯨ ꯍꯥꯏꯕ ꯌꯥꯔꯔꯣꯏ ꯋꯥꯈꯜꯅ ꯐꯔꯕ ꯃꯇꯝ ꯑꯗꯨꯗ ꯏꯁꯥꯁꯨ ꯐꯒꯗꯧꯕꯅꯤ ꯅꯤꯡꯊꯧ ꯅꯤꯡꯊꯧ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯋꯥ ꯑꯃꯠꯇ ꯉꯥꯡꯗ꯭ꯔꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯂꯩꯃ ꯃꯌꯨꯝꯗ ꯆꯠꯀꯅꯤ ꯍꯥꯏꯅ ꯍꯥꯏꯅꯔꯤ ꯁꯣꯝꯗꯅ ꯂꯩꯃꯒꯤ ꯃꯃꯥ ꯑꯗꯨ ꯄꯥꯎ ꯍꯦꯛ ꯐꯪꯕꯒ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤ ꯑꯃꯒ ꯂꯣꯏꯅꯅ ꯊꯣꯔꯛꯂꯤ ꯐꯣꯡꯕ ꯇꯧꯔꯨꯕ ꯌꯥꯗꯦ ꯃꯈꯣꯏꯒꯤ ꯀꯣꯅꯨꯡꯗꯒꯤ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯤ ꯌꯥꯎꯔꯝꯕ ꯃꯈꯣꯏꯅ ꯇꯝꯕ ꯉꯝꯂꯨꯕ ꯅꯠꯇꯦ ꯅꯣꯡ ꯈꯔ ꯍꯥꯡꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝ ꯂꯥꯛꯂꯤ ꯑꯗꯨꯕꯨ ꯁꯅꯥ ꯈꯣꯡꯅꯥꯡ ꯑꯗꯨ ꯌꯧꯗ꯭ꯔꯤꯉꯩꯗ ꯅꯣꯡ ꯀꯟꯅ ꯀꯟꯁꯤꯜꯂꯛꯂꯤ ꯎꯃꯪꯒ ꯑꯣꯏꯕꯒ ꯀꯥ ꯍꯦꯟꯅ ꯃꯝꯃꯤ ꯈꯨꯠ ꯁꯝꯂꯒ ꯇꯞꯅ ꯇꯞꯅ ꯃꯈꯣꯡ ꯊꯥꯡꯂꯤ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯐꯥꯎꯕ ꯑꯃꯅ ꯑꯃ ꯎꯅꯗ꯭ꯔꯤ ꯑꯗꯨꯝꯅ ꯂꯥꯛꯄꯗ ꯂꯝꯕꯤꯁꯨ ꯑꯣꯟꯅꯅ ꯆꯠꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯈꯣꯏ ꯃꯈꯥ ꯇꯥꯅ ꯆꯠꯇꯕꯤ ꯃꯐꯝ ꯑꯃꯗ ꯐꯝꯂꯒ ꯇꯨꯃꯤꯟꯅ ꯂꯩ ꯁꯣꯝꯗꯁꯨ ꯇꯣꯃꯥꯜ ꯍꯣꯏꯅ ꯀꯣꯅꯨꯡ ꯑꯃꯨꯛ ꯌꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯅꯣꯡ ꯑꯃꯨꯛ ꯈꯔ ꯄꯥꯊꯔꯦ ꯅꯣꯡ ꯈꯔ ꯄꯥꯊꯔꯛꯄ ꯑꯗꯨꯗ ꯁꯣꯝꯗ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯆꯠꯂꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯂꯝꯕꯤ ꯃꯥꯡꯂꯤ ꯃꯈꯣꯏ ꯀꯔꯣꯝꯗ ꯂꯩꯈꯤꯕꯅꯣ ꯀꯔꯣꯝꯗ ꯆꯠꯀꯗꯕꯅꯣ ꯍꯥꯏꯕ ꯃꯈꯣꯏ ꯈꯪꯗ꯭ꯔꯤ ꯃꯁꯨꯒꯤ ꯁꯛꯇꯝ ꯎꯅꯤꯡꯕꯅ ꯉꯥꯎꯔꯕꯤ ꯂꯩꯃꯒꯤ ꯃꯃꯥ ꯑꯗꯨꯁꯨ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯄ ꯍꯧꯔꯛꯂꯤ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯅꯪ ꯏꯃꯥꯕు ꯋꯥꯔꯧꯒꯅꯨꯀꯣ ꯏꯁꯨꯗꯣ ꯑꯩꯅ ꯀꯟꯕ ꯉꯝꯂꯣꯏꯗꯧꯔꯦ ꯅꯈꯣꯏ ꯑꯅꯤꯕꯨ ꯑꯩꯕꯨ ꯏꯁꯨꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛꯇ ꯄꯨꯕꯤꯌꯨ ꯀꯩꯗꯧꯕꯒꯦ ꯃꯈꯣꯏꯁꯨ ꯑꯁꯨꯝ ꯆꯤꯡꯅꯔꯛꯂꯤ ꯃꯈꯣꯏꯁꯨ ꯁꯥ ꯀꯩ ꯊꯦꯡꯅꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯀꯤꯕ ꯑꯃ ꯐꯥꯎꯔꯤ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯀꯥꯆꯤꯟꯒꯤ ꯁꯨꯔꯨꯡ ꯑꯃꯗ ꯆꯪꯁꯤꯜꯂꯒ ꯂꯩꯈ꯭ꯔꯤ ꯄꯨꯝꯅꯃꯛ ꯋꯥꯈꯜ ꯑꯗꯨ ꯑꯃꯠꯇ ꯅꯨꯡꯉꯥꯏꯇ꯭ꯔꯤ ꯀꯔꯝꯅꯁꯨ ꯅꯨꯡꯉꯥꯏꯒꯅꯤ ꯉꯁꯤꯇ ꯃꯥꯂꯦꯝꯗ ꯈꯣꯡꯗꯥꯔꯛꯄ ꯑꯉꯥꯡ ꯑꯗꯨ ꯃꯈꯣꯏꯅ ꯀꯟꯕꯤꯒꯅꯤ ꯍꯥꯏꯕꯒꯤ ꯑꯁꯥ ꯑꯃꯗ ꯃꯃꯥ ꯑꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯑꯗꯨꯕꯨ ꯏꯁꯣꯔꯒꯤ ꯀꯔꯝꯕ ꯈꯨꯖꯤꯟ ꯊꯧꯔꯥꯡꯅꯣ ꯈꯪꯗ꯭ꯔꯤ ꯃꯈꯣꯏꯗꯁꯨ ꯑꯁꯨꯛ ꯌꯥꯝꯅ ꯇꯝꯊꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯍꯟꯕꯤꯔꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯊꯃꯣꯏ ꯑꯗꯨꯗꯤ ꯂꯩꯇꯥꯗ꯭ꯔꯤ ꯂꯩꯃꯁꯨ ꯃꯉꯥꯏ ꯊꯃꯣꯏ ꯑꯗꯨ ꯅꯤꯛ ꯅꯤꯛ ꯂꯥꯎꯏ ꯀꯔꯝ ꯊꯣꯛꯂꯕ ꯈꯟꯕꯗ ꯇꯟꯖꯥ ꯑꯗꯨꯗ ꯂꯩꯃꯒꯤ ꯃꯃꯥꯁꯨ ꯃꯈꯣꯏ ꯑꯍꯨꯝꯅ ꯂꯩꯔꯤꯕ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯀꯩꯁꯥꯜ ꯑꯃꯒꯤ ꯈꯣꯡꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯤ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯇꯨꯃꯤꯟꯅ ꯂꯩꯅꯩ ꯃꯝꯕꯒꯤ ꯎꯕꯗꯤ ꯎꯗ꯭ꯔꯤ ꯑꯗꯨꯕꯨ ꯀꯩꯁꯥꯜ ꯑꯗꯨ ꯉꯪꯗꯨꯅ ꯑꯗꯨꯝ ꯂꯩꯔꯤ ꯇꯟꯖꯥ ꯑꯗꯨꯗꯅꯤ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯌꯥꯎꯅ ꯅꯣꯡ ꯆꯨꯔꯛꯄꯗꯨ ꯁꯣꯝꯗꯅ ꯅꯣꯡ ꯀꯟꯁꯤꯜꯂꯛꯄ ꯑꯗꯨꯗ ꯑꯉꯥꯡ ꯑꯗꯨ ꯍꯧꯅ ꯀꯞꯂꯛꯂꯤ ꯃꯥꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯁꯅꯥ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯂꯩꯕ
ꯌꯣꯡ ꯈꯔ ꯑꯗꯨꯅ ꯎꯔꯤ꯫ ꯉꯁꯥꯏ ꯃꯈꯩ ꯃꯤ ꯂꯥꯛꯇꯨꯅ ꯇꯧꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯃꯈꯣꯏꯅ ꯁꯨꯝ ꯌꯦꯡꯕꯅꯤ꯫ ꯑꯉꯥꯡ ꯑꯗꯨꯅ ꯍꯧꯅ ꯍꯧꯅ ꯀꯞꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯌꯣꯡ ꯈꯔ ꯑꯗꯨ ꯎ ꯃꯊꯛꯇꯒꯤ ꯃꯈꯥꯗ ꯀꯨꯝꯊꯔꯛꯏ꯫ ꯇꯞꯅ ꯇꯞꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯌꯣꯡ ꯑꯃꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯃꯃꯥꯏ ꯑꯗꯨ ꯈꯤꯇꯪ ꯍꯥꯏꯗꯣꯛꯇꯅ ꯌꯦꯡꯉꯤ꯫ ꯀꯞꯂꯝꯕ ꯑꯉꯥꯡ ꯑꯗꯨ ꯀꯞꯄ ꯇꯣꯛꯈ꯭ꯔꯦ꯫ ꯌꯣꯡ ꯑꯗꯨ ꯍꯥꯏꯐꯦꯠ ꯌꯦꯡꯉꯝꯂꯒ ꯑꯃꯨꯛ ꯃꯃꯥꯏ ꯂꯩꯗꯨꯅ ꯆꯠꯀꯦ ꯇꯧꯏ꯫ ꯃꯥꯅ ꯈꯔ ꯍꯦꯛ ꯆꯠꯄ ꯍꯧꯕꯒ ꯑꯉꯥꯡ ꯑꯗꯨ ꯑꯃꯨꯛ ꯀꯞꯂꯛꯂꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯃꯃꯥꯏ ꯑꯃꯨꯛ ꯂꯩꯁꯤꯜꯂꯛꯂꯤ꯫ ꯃꯥꯅ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯎꯊꯛꯇꯒꯤ ꯑꯇꯣꯞꯄ ꯌꯣꯡ ꯑꯃ ꯀꯨꯝꯊꯔꯛꯇꯨꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯄꯝꯈꯠꯈ꯭ꯔꯤ꯫ ꯅꯣꯡꯉꯥꯜꯂꯦ꯫ ꯂꯩꯃꯒꯤ ꯃꯃꯥꯁꯨ ꯁꯅꯥ ꯀꯣꯅꯨꯡ ꯑꯗꯨ ꯇꯝꯅ ꯂꯥꯛꯂꯤ꯫ ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯗꯨꯗꯤ ꯂꯩꯔꯝꯗ꯭ꯔꯦ꯫ ꯂꯩꯃꯒꯤ ꯃꯃꯥꯁꯨ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯤ꯫ ꯃꯥꯒꯤ ꯃꯁꯨ ꯑꯗꯨ ꯃꯥꯅ ꯀꯟꯕ ꯉꯝꯍꯧꯗ꯭ꯔꯦ ꯍꯥꯏꯕ ꯑꯁꯤ ꯍꯦꯛ ꯈꯟꯕꯗ ꯃꯍꯥꯛ ꯑꯣꯟꯅ ꯊꯣꯏꯅ ꯀꯞꯄꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯃꯥꯒ ꯂꯥꯛꯃꯤꯟꯅꯕ ꯑꯇꯣꯞꯄ ꯅꯨꯄꯤ ꯅꯨꯄꯥ ꯑꯅꯤꯗꯨꯁꯨ ꯂꯩꯃꯒꯤ ꯃꯃꯥꯕꯨ ꯊꯦꯝꯖꯤꯟꯗꯨꯅ ꯀꯣꯅꯨꯡꯗ ꯄꯨꯔꯛꯂꯤ꯫ ꯁꯣꯝꯗ ꯂꯩꯃꯁꯨ ꯃꯄꯥꯝꯗ ꯆꯠꯅꯅꯕ ꯍꯥꯏꯗꯨꯅ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯤ꯫ ꯃꯄꯥꯝꯗ ꯆꯠꯂꯕꯁꯨ ꯑꯐꯕ ꯅꯨꯡꯉꯥꯏꯕꯒꯤ ꯆꯠꯄ ꯑꯣꯏꯗꯕ ꯃꯔꯝꯅ ꯀꯥ ꯍꯦꯟꯅ ꯂꯥꯡꯕ ꯑꯣꯏꯗ꯭ꯔꯤ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯌꯥꯎꯅ ꯂꯩꯃꯕꯨ ꯃꯥꯒꯤ ꯌꯨꯝꯗ ꯊꯤꯜꯂꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨ ꯀꯨꯏꯅ ꯂꯩꯔꯝꯗꯦ꯫ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ꯫ ꯃꯄꯥ ꯅꯤꯡꯊꯧꯗ ꯂꯩꯃꯒꯤ ꯃꯃꯥꯅ ꯍꯥꯏꯕꯗꯒꯤ ꯄꯨꯝꯅꯃꯛ ꯒ꯭ꯌꯥꯟ ꯇꯥꯔꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯗꯤ ꯍꯥꯏꯔꯨꯅꯤ, ꯃꯍꯥꯛꯅ ꯍꯥꯟꯅ ꯈꯪꯕ ꯋꯥ ꯑꯣꯏꯗ꯭ꯔꯦ ꯋꯥꯐꯝꯁꯤ꯫ ꯂꯩꯃꯒꯤ ꯀꯥ ꯇꯣꯉꯥꯟꯅ ꯐꯖꯅ ꯅꯤꯡꯊꯤꯖꯅ ꯁꯦꯝꯃꯤ꯫ ꯃꯅꯥꯏ ꯃꯁꯤꯟ ꯋꯥꯠꯇꯅ ꯊꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯩꯃ ꯃꯍꯥꯛꯀꯤ ꯃꯃꯥ ꯈꯛꯇ ꯂꯩꯕ ꯇꯟꯖꯥ ꯑꯃ ꯌꯦꯡꯂꯒ ꯍꯪꯂꯛꯏ, ꯏꯃꯥ, ꯑꯉꯥꯡꯗꯤ? ꯃꯃꯥꯁꯨ ꯀꯔꯤꯁꯨ ꯈꯨꯝꯗꯦ꯫ ꯇꯥꯔꯛꯏꯕ ꯃꯄꯤ ꯑꯗꯨ ꯐꯤꯅ ꯇꯩꯊꯣꯛꯏ꯫ ꯃꯃꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯆꯤꯡꯅꯕ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯂꯕ ꯂꯩꯃ ꯃꯃꯥꯗ ꯍꯟꯖꯤꯟꯅ ꯍꯪꯂꯛꯏ, ꯏꯃꯥ, ꯑꯩꯒꯤ ꯏꯆꯥꯗꯤ? ꯑꯩꯒꯤ ꯏꯆꯥ ꯄꯤꯌꯨ ꯏꯃꯥ꯫ ꯃꯃꯥ ꯑꯗꯨ ꯀꯞꯂꯛꯂꯤ꯫ ꯀꯞꯅ ꯀꯞꯅ ꯉꯔꯥꯡ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯃꯌꯥꯝ ꯑꯗꯨ ꯂꯣꯏꯅ ꯇꯝꯂꯛꯂꯤ꯫ ꯋꯥꯔꯤ ꯄꯨꯝꯕ ꯇꯥꯔꯕꯗ ꯂꯩꯃꯗꯤ ꯊꯃꯣꯏ ꯄꯨꯔꯥ ꯑꯣꯏꯅ ꯀꯥꯏꯔꯤ꯫ ꯃꯁꯥꯒꯤ ꯅꯨꯡꯁꯤꯕ ꯁꯛꯇꯝ ꯑꯗꯣ ꯉꯔꯥꯡ ꯄꯣꯛꯄꯗꯒꯤ ꯑꯃꯨꯛ ꯐꯥꯎꯕ ꯎꯒꯦ ꯍꯥꯏꯕ ꯐꯪꯈꯤꯗꯕꯅꯤ꯫ ꯃꯁꯥꯕꯨ ꯍꯤꯡꯂꯕꯗꯤ ꯍꯥꯏꯅ ꯍꯣꯠꯅꯈꯤꯕ ꯊꯧꯔꯥꯡ ꯑꯔꯦꯝꯕ ꯇꯥꯔꯦ꯫ ꯃꯁꯥ ꯀꯟꯕ ꯉꯝꯗ꯭ꯔꯤ꯫ ꯑꯁꯤꯒꯨꯝꯕ ꯋꯥꯈꯜ ꯃꯌꯥꯝ ꯑꯁꯤꯅ ꯂꯩꯃ ꯋꯥꯈꯜꯁꯨ ꯑꯁꯨꯝ ꯄꯤꯁꯜꯂꯛꯂꯤ꯫ ꯃꯃꯥꯗ ꯌꯦꯡꯗꯨꯅ ꯀꯞꯄꯁꯨ ꯍꯧꯔꯛꯏ꯫ ꯏꯃꯥ, ꯏꯃꯥ, ꯏꯁꯥꯗꯣ ꯍꯦꯛ ꯄꯣꯛꯄꯗꯒꯤ ꯑꯃꯨꯛ ꯐꯥꯎꯕ ꯑꯩꯅ ꯎꯒꯦ ꯐꯪꯖꯗ꯭ꯔꯤꯌꯦ꯫ ꯏꯃꯥ, ꯑꯩꯒꯤ ꯏꯆꯥꯗꯣ ꯑꯃꯨꯛꯇ ꯄꯤꯕꯤꯌꯣ꯫ ꯑꯩꯒꯤ ꯏꯆꯥ ꯄꯤꯌꯣ ꯏꯃꯥ, ꯑꯩꯒꯤ ꯏꯆꯥ ꯄꯤꯌꯣ꯫ ꯃꯔꯥ ꯂꯩꯇ꯭ꯔꯕ ꯑꯉꯥꯡ ꯑꯗꯨꯗ ꯇꯧꯕꯤꯔꯤꯕ ꯃꯌꯥꯝ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯌꯥꯝ ꯐꯠꯇꯦ, ꯌꯥꯝ ꯐꯠꯇꯤꯌꯦ꯫ ꯃꯥꯅ ꯀꯩꯁꯨ ꯈꯪꯗꯕꯅꯦ꯫ ꯑꯩꯒꯤ ꯏꯆꯥ ꯄꯤꯌꯣ ꯏꯃꯥ, ꯑꯩꯒꯤ ꯏꯆꯥ ꯄꯤꯌꯣ꯫ ꯂꯩꯃ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯄ ꯍꯧꯔꯛꯏ꯫ ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯀꯞꯄꯒ ꯃꯃꯥꯗ ꯃꯆꯥ ꯄꯤꯌꯨ ꯇꯠꯇꯅ ꯍꯥꯏꯔꯤ꯫ ꯃꯃꯥꯁꯨ ꯃꯆꯥꯅꯨꯄꯤꯕꯨ ꯀꯣꯟꯁꯤꯟꯕꯤꯗꯨꯅ ꯊꯦꯝꯖꯤꯟꯕꯤꯔꯤ꯫ ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯏꯁꯨꯗꯣ ꯑꯩꯅ ꯀꯟꯕ ꯉꯝꯗ꯭ꯔꯦꯅꯦ ꯍꯦꯛ꯫ ꯁꯦ, ꯐꯠꯇꯦ, ꯑꯗꯨꯝꯅ ꯀꯞꯀꯅꯨꯑꯣ꯫ ꯏꯁꯣꯔꯅ ꯁꯤꯟꯕ ꯊꯧꯔꯥꯡꯕꯨ ꯑꯩꯈꯣꯏꯅ ꯀꯛꯄ ꯉꯝꯕ꯭ꯔꯣ? ꯁꯦ, ꯀꯞꯀꯅꯨ, ꯑꯗꯨꯃꯥꯏꯅ ꯀꯞꯀꯅꯨ ꯁꯦ꯫ ꯅꯁꯥ ꯁꯣꯛꯀꯅꯤꯌꯦ, ꯀꯞꯀꯅꯨ ꯁꯤ, ꯊꯣꯛꯂꯨ ꯀꯩꯗꯧꯒꯦ? ꯂꯩꯃ ꯑꯍꯦꯟꯕ ꯋꯥ ꯑꯃꯇ ꯍꯥꯏꯗꯦ꯫ ꯏꯆꯥ ꯄꯤꯌꯨ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤꯗꯒꯤ ꯍꯦꯟꯈꯤꯗ꯭ꯔꯦ꯫ ꯃꯃꯥꯁꯨ ꯊꯃꯣꯏ ꯀꯥꯏꯔꯤ꯫ ꯃꯥꯅꯁꯨ ꯊꯦꯝꯖꯤꯟꯕꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯂꯩꯃꯗꯣ ꯀꯞꯄ ꯌꯥꯕ ꯀꯞꯂꯝꯂꯒ ꯃꯥꯅ ꯊꯦꯝꯖꯤꯟꯕꯤꯕꯗꯒꯤ ꯋꯥꯔꯗꯨꯅ ꯇꯨꯝꯊꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯐꯤꯅ ꯌꯣꯝꯁꯤꯜꯂꯕ ꯑꯉꯥꯡ ꯑꯗꯨꯕꯨ ꯈꯔ ꯍꯅꯨꯁꯜꯂꯕ ꯌꯣꯡ ꯑꯗꯨꯅ ꯄꯝꯂꯤ꯫ ꯃꯅꯥꯛꯇ ꯌꯣꯡ ꯃꯆꯥ ꯃꯆꯥ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ꯫ ꯑꯉꯥꯡ ꯑꯗꯨꯅ ꯍꯦꯛ ꯀꯞꯄꯒ ꯎꯃꯪ ꯑꯗꯨꯗ ꯐꯪꯕ ꯑꯊꯨꯝꯕ ꯃꯈꯜꯒꯤ ꯄꯣꯠ ꯑꯃ ꯄꯤꯖꯩ꯫ ꯃꯈꯣꯏ ꯈꯔꯅ ꯃꯤꯒꯤ ꯁꯪꯒꯣꯜꯗꯒꯤ ꯁꯪꯒꯣꯝ ꯍꯨꯔꯥꯜꯂꯨꯏ꯫ ꯀꯝꯗꯧꯅ ꯄꯤꯊꯛꯀꯅꯤ ꯈꯪꯗꯕꯅ ꯈꯨꯗꯣꯝꯕꯤ ꯑꯃꯨꯛ ꯂꯨꯞꯇꯨꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯌꯥꯗ ꯏꯟꯁꯤꯟꯗꯨꯅ ꯈꯖꯤꯛ ꯈꯖꯤꯛ ꯄꯤꯊꯛꯏ꯫ ꯑꯁꯨꯝ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯆꯍꯤ 5-6ꯀꯤ ꯃꯇꯨꯡꯗ ꯂꯩꯃ ꯑꯃꯨꯛ ꯍꯟꯅ ꯃꯤꯔꯣꯜꯂꯤ꯫ ꯍꯟꯗꯛ ꯃꯥꯅ ꯄꯣꯛꯂꯤꯕ ꯃꯆꯥ ꯑꯁꯤ ꯅꯨꯄꯥ ꯑꯣꯏꯅ ꯄꯣꯛ꯫ ꯂꯩꯃ ꯑꯃꯗꯤ ꯅꯤꯡꯊꯧ ꯍꯔꯥꯎꯕꯅ ꯂꯣꯏꯔꯤ꯫ ꯂꯩꯃꯗꯤ ꯃꯆꯥꯅꯨꯄꯥ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯑꯃꯨꯛꯁꯨ ꯀꯞ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧꯗꯤ ꯋꯥꯕ ꯆꯪꯗꯦ꯫ ꯃꯆꯥꯅꯨꯄꯥ ꯄꯣꯛꯄꯒꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯌꯦꯟꯊꯣꯛꯏ꯫ ꯂꯩꯇ ꯂꯥꯏꯔ ꯃꯨꯅꯤ ꯔꯤꯁꯤ ꯀꯌꯥ ꯑꯃꯗ ꯗꯥꯟ ꯇꯧꯊꯣꯛꯏ꯫ ꯑꯇꯣꯞꯄ ꯂꯩꯕꯥꯛ ꯑꯃꯗꯤ ꯃꯥꯒꯤ ꯂꯩꯕꯥꯛꯇ ꯂꯩꯔꯤꯕ ꯂꯥꯏꯔꯕ ꯀꯌꯥ ꯑꯃꯕꯨ ꯆꯥꯛ ꯄꯤꯖꯩ꯫ ꯀꯨꯝꯍꯩ ꯀꯌꯥ ꯑꯃ ꯇꯧ, ꯏꯁꯩ ꯁꯛꯏ꯫ ꯑꯇꯣꯞꯄ ꯂꯩꯕꯥꯛꯇꯒꯤ ꯖꯒꯣꯏ ꯁꯥꯕꯤ ꯀꯧꯗꯨꯅ ꯖꯒꯣꯏ ꯁꯥꯗꯨꯅ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯏ꯫ ꯑꯁꯤꯗꯁꯨ ꯄꯦꯟꯗ꯭ꯔꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯁꯅꯥ ꯁꯥꯕ ꯍꯩꯕ ꯅꯨꯄꯥ ꯑꯃ ꯀꯧꯗꯨꯅ
ꯀꯣꯅꯨꯡꯗꯒꯤ ꯁꯅꯥ ꯄꯤꯊꯣꯛꯑꯒ ꯃꯥꯂꯦꯝ ꯑꯁꯤꯗ ꯑꯃꯨꯛ ꯐꯥꯎꯕ ꯁꯥꯗ꯭ꯔꯤꯕ ꯑꯃꯨꯛ ꯐꯥꯎꯕ ꯃꯤꯅ ꯎꯗ꯭ꯔꯤꯕ ꯁꯅꯥ ꯑꯃ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯒꯤꯗꯃꯛꯇ ꯁꯥꯍꯜꯂꯤ꯫ ꯁꯅꯥ ꯑꯗꯣ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯒꯤ ꯃꯅꯥꯗ ꯁꯤꯖꯤꯜꯂꯤ꯫ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯕꯗ꯫ ꯑꯉꯥꯡ ꯑꯁꯤ ꯈꯔ ꯆꯥꯎꯔꯦ꯫ ꯃꯄꯥꯅ ꯌꯥꯝꯅ ꯂꯨꯅ ꯇꯧꯏ꯫ ꯑꯐꯕ ꯆꯤꯟꯖꯥꯛ ꯄꯤꯖꯩ, ꯑꯔꯨꯕ ꯏꯁꯤꯡ ꯊꯛꯍꯜꯂꯤ, ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯊꯝꯃꯤ꯫ ꯁꯅꯥꯒꯤ ꯃꯣꯝꯄꯥꯛꯊꯛꯇ ꯇꯨꯝꯍꯜꯂꯤ, ꯁꯪꯒꯣꯝꯗ ꯃꯈꯨꯠ ꯍꯥꯝꯗꯨꯅ ꯄꯤꯖꯩ꯫ ꯑꯃꯔꯣꯝꯗ ꯃꯥꯒꯤ ꯇꯣꯉꯥꯟꯕ ꯈ꯭ꯋꯥꯏꯗꯒꯤ ꯍꯩꯕ ꯑꯣꯖꯥ ꯅꯥꯏꯍꯟꯗꯨꯅ ꯃꯍꯩ ꯃꯁꯤꯡ ꯀꯌꯥ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯇꯝꯃꯤ꯫ ꯃꯁꯥꯗ ꯆꯥꯡꯌꯦꯡ ꯀꯌꯥ ꯇꯧꯏ꯫ ꯑꯗꯨꯝꯅ ꯂꯦꯞꯇꯅ ꯇꯧꯔꯛꯄꯅ ꯑꯉꯥꯡ ꯑꯁꯤꯅ ꯆꯍꯤ 18-19 ꯁꯨꯔꯛꯄ ꯃꯇꯥꯡ ꯑꯗꯨꯗꯗꯤ ꯃꯥꯒꯤ ꯂꯝꯕꯥ ꯄꯥꯕꯤꯅꯕ ꯂꯩꯕꯥꯛ ꯑꯗꯨꯗ ꯀꯅꯥ ꯂꯩꯇ꯭ꯔꯦ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯁꯤꯒꯤ ꯃꯃꯤꯡ ꯄꯨꯔꯦꯝꯕ ꯀꯧꯏ꯫ ꯄꯨꯔꯦꯝꯕ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯩ, ꯃꯤ ꯐꯩ, ꯑꯋꯥ ꯑꯅꯥ ꯌꯥꯝꯅ ꯈꯪꯏ, ꯃꯤꯒꯤ ꯃꯇꯦꯡ ꯌꯥꯝꯅ ꯄꯥꯡꯏ꯫ ꯁꯑꯣꯡ ꯁꯕꯥꯟꯗ ꯃꯤꯅ ꯀꯧꯊꯛ ꯆꯥꯏ꯫ ꯅꯤꯡꯊꯧ ꯃꯆꯥ ꯑꯣꯏꯔꯦ ꯍꯥꯏꯕꯒꯤ ꯅꯥꯄꯜ ꯑꯃꯠꯇ ꯃꯁꯥꯗ ꯌꯥꯎꯗꯦ꯫ ꯑꯍꯜ ꯂꯃꯟ, ꯂꯥꯏ ꯒꯨꯔꯨ ꯈꯪꯅ ꯌꯥꯝꯅ ꯊꯧꯒꯜꯂꯣꯟ ꯂꯩꯅ ꯆꯠꯄ ꯑꯉꯥꯡꯅꯤ꯫ ꯃꯁꯥ ꯃꯎ, ꯁꯥꯗ ꯂꯥꯟꯗ ꯃꯄꯥꯅ ꯃꯍꯩ ꯃꯁꯤꯡ ꯇꯝꯍꯜꯂꯤꯕ ꯑꯗꯨꯗ ꯌꯥꯎꯗꯕ ꯊꯛꯁꯤ ꯈꯥꯁꯤ ꯑꯁꯤꯗꯤ ꯃꯃꯥꯅ ꯃꯦꯟꯁꯤꯟꯕꯤꯕꯅꯤ꯫ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ ꯄꯨꯔꯦꯝꯕ ꯃꯥꯒꯤ ꯊꯧꯅꯥꯅ ꯂꯩꯕꯥꯛ ꯄꯨꯝꯕ ꯉꯥꯛꯂꯤ꯫ ꯂꯥꯟꯊꯦꯡꯅꯅꯕ ꯆꯠꯂꯤ꯫ ꯆꯍꯤ ꯍꯦꯟꯕ ꯀꯅꯥ ꯑꯃꯕꯨ ꯃꯥꯅ ꯃꯥꯏꯊꯤꯕ ꯄꯤ꯫ ꯂꯥꯡꯉꯝ ꯐꯤꯔꯥꯟ ꯄꯥꯏꯗꯅ ꯍꯜꯂꯛꯄ ꯌꯥꯎꯗꯦ꯫ ꯑꯉꯥꯡ ꯑꯣꯏꯅ ꯂꯥꯟꯗ ꯃꯤ ꯍꯥꯠꯄ ꯉꯝꯕꯒꯤ ꯑꯀꯟꯕ ꯊꯃꯣꯏ ꯑꯗꯨ ꯄꯥꯜꯂꯤ꯫ ꯑꯃꯔꯣꯝꯗ ꯂꯩꯃ ꯃꯥꯒꯤ ꯃꯆꯥ ꯄꯨꯔꯦꯝꯕꯒꯤ ꯃꯇꯤꯛ ꯆꯥꯕ ꯁꯛꯐꯝ ꯑꯁꯤ ꯎꯔꯒ ꯃꯍꯥꯛꯀꯤ ꯀꯟꯕ ꯉꯝꯈꯤꯗ꯭ꯔꯕ ꯃꯆꯥꯅꯨꯄꯤꯕꯨ ꯇꯠꯇꯅ ꯅꯤꯡꯁꯤꯡꯉꯤ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯀꯅꯥ ꯎꯈꯤꯗ꯭ꯔꯕ ꯃꯇꯝꯗ ꯂꯣꯟꯅ ꯀꯞꯄꯤ꯫ ꯃꯆꯥꯒꯤ ꯄꯣꯛꯄ ꯅꯨꯃꯤꯠ ꯑꯃꯨꯛꯁꯨ ꯃꯆꯥꯅ ꯇꯥꯏꯕꯪꯄꯥꯜ ꯊꯥꯗꯣꯛꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨ ꯀꯨꯝꯑꯣꯟ ꯈꯨꯗꯤꯡꯒꯤ ꯃꯥꯒꯤ ꯑꯣꯏꯕ ꯊꯧꯔꯝ ꯀꯌꯥ ꯄꯥꯡꯊꯣꯛꯂꯤ꯫ ꯀꯅꯥ ꯑꯃꯠꯇ ꯈꯪꯍꯜꯂꯨꯕ ꯇꯧꯗꯦ꯫ ꯉꯁꯤꯁꯨ ꯀꯣꯅꯨꯡꯗ ꯃꯨꯅꯤ ꯈꯔ ꯆꯥꯛ ꯄꯤꯖꯔꯤ꯫ ꯄꯨꯔꯦꯝꯕ ꯃꯄꯥ ꯅꯤꯡꯊꯧꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯃꯌꯥꯝ ꯑꯗꯨꯒꯤ ꯑꯋꯥꯠ ꯑꯄꯥ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ꯫ ꯅꯤꯡꯊꯧꯁꯨ ꯃꯆꯥꯅ ꯇꯧꯔꯤꯕ ꯑꯗꯨ ꯎꯕꯗ ꯊꯃꯣꯏ ꯄꯦꯟꯅ ꯅꯣꯛꯆꯩ꯫ ꯃꯥꯒꯤ ꯁꯦꯕꯥꯗ ꯄꯦꯜꯂꯕ ꯃꯨꯅꯤ ꯑꯃꯅ ꯄꯨꯔꯦꯝꯕꯗ ꯍꯥꯏꯔꯛꯏ, ꯅꯨꯄꯥ ꯃꯆꯥ, ꯅꯪꯒꯤ ꯁꯦꯕꯥꯗ ꯑꯩ ꯄꯨꯛꯅꯤꯡ ꯑꯁꯤ ꯄꯨꯡꯄꯦꯟ ꯍꯦꯛ ꯄꯦꯜꯂꯦ꯫ ꯍꯥꯏꯌꯨ, ꯅꯪꯒꯤ ꯑꯄꯥꯝꯕ ꯕꯣꯔ ꯑꯃꯅꯤ ꯆꯧ꯫ ꯄꯨꯔꯦꯝꯕ ꯋꯥꯈꯜ ꯏꯈꯟ ꯈꯟꯊꯕ ꯇꯧꯔꯨꯗꯅ ꯈꯨꯔꯨ ꯈꯨꯗꯛ ꯀꯨꯟꯊꯗꯨꯅ ꯍꯥꯏꯔꯛꯏ, ꯅꯅꯥꯏ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯕꯒꯤ ꯁꯦꯕꯥꯗ ꯄꯨꯛꯅꯤꯡ ꯄꯦꯟꯕꯤꯕ ꯑꯩꯒꯤ ꯂꯥꯏꯕꯛ ꯐꯕꯅꯤ꯫ ꯇꯥꯛꯄꯤꯔꯤꯕ ꯋꯥꯐꯝ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯅ ꯈꯪꯖꯅꯤꯡꯕ ꯋꯥꯍꯪ ꯑꯃꯇꯪ ꯍꯪꯖꯒꯦ꯫ ꯍꯥꯏꯌꯨ, ꯅꯪꯒꯤ ꯑꯄꯥꯝꯕ ꯀꯔꯤꯅꯣ? ꯅꯪꯒꯤ ꯑꯄꯥꯝꯕ ꯑꯗꯨ ꯑꯩꯅ ꯁꯣꯏꯗꯅ ꯄꯤꯒꯅꯤ꯫ ꯑꯣꯍꯣ, ꯑꯩꯒꯤ ꯑꯄꯥꯝꯕ ꯄꯤꯒꯅꯤ ꯍꯥꯏꯕꯤꯔꯕꯅꯤꯅ ꯑꯩꯒꯤ ꯑꯄꯥꯝꯕ ꯍꯥꯏꯖꯔꯒꯦ꯫ ꯑꯩꯒꯤ ꯏꯃꯥ ꯂꯩꯃꯅ ꯃꯇꯝ ꯆꯨꯞꯄꯗ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯅ ꯂꯩ꯫ ꯃꯆꯥ ꯑꯩ ꯎꯕ ꯃꯇꯝꯗ ꯅꯣꯛꯂꯕꯁꯨ ꯃꯥꯒꯤ ꯃꯤꯅꯣꯛ ꯃꯄꯨꯡ ꯐꯥꯗꯦ꯫ ꯑꯩꯒꯤ ꯏꯃꯥꯒꯤ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯕ ꯃꯥꯏꯊꯣꯡ ꯑꯁꯤ ꯑꯃꯨꯛꯇ ꯃꯥꯡꯍꯟꯕꯤꯔꯝꯃꯨ꯫ ꯃꯨꯅꯤ ꯑꯗꯨ ꯅꯣꯛꯂꯛꯏ, ꯑꯗꯨꯒ ꯃꯈꯣꯡ ꯑꯗꯨ ꯊꯥꯡꯗꯨꯅ ꯆꯠꯈꯤ꯫ ꯆꯠꯅ ꯆꯠꯅ ꯂꯥꯎꯔꯝꯃꯤ, ꯑꯩꯅ ꯇꯧꯕ ꯊꯕꯛꯇꯤ ꯑꯩꯅ ꯐꯪꯕꯅꯤ, ꯑꯗꯨꯕꯨ ꯏꯁꯣꯔ ꯃꯥꯒꯤ ꯀꯨꯝꯍꯩꯅꯤ꯫ ꯃꯇꯝ ꯉꯥꯏꯌꯨ ꯅꯨꯄꯥ ꯃꯆꯥ, ꯃꯇꯝ ꯉꯥꯏꯌꯨ꯫ ꯄꯨꯝꯅꯃꯛ ꯅꯪꯒꯤ ꯅꯈꯨꯠꯅꯤ, ꯅꯪꯒꯤ ꯃꯤꯠꯃꯥꯡꯗ ꯇꯥꯔꯒꯗꯕ ꯉꯥꯛꯇꯅꯤ꯫ ꯃꯇꯝ ꯉꯥꯏꯌꯨ ꯅꯨꯄꯥ ꯃꯆꯥ, ꯃꯇꯝ ꯉꯥꯏꯌꯨ꯫ ꯑꯁꯤ ꯍꯥꯏꯔꯒ ꯍꯧꯅ ꯍꯧꯅ ꯅꯣꯛꯇꯨꯅ ꯆꯠꯈ꯭ꯔꯤ꯫ ꯍꯪꯂꯤꯕ ꯋꯥꯍꯪ ꯑꯗꯨ ꯅꯤꯡꯊꯧꯁꯨ ꯇꯥꯏ, ꯑꯇꯣꯞꯄ ꯃꯅꯥꯏ ꯃꯁꯤꯟ ꯈꯔꯁꯨ ꯇꯥꯏ꯫ ꯃꯅꯥꯏ ꯃꯁꯤꯟꯁꯤꯡ ꯑꯗꯨꯅ ꯄꯥꯎ ꯇꯝꯂꯨꯕꯗꯒꯤ ꯂꯩꯃꯁꯨ ꯄꯥꯎ ꯇꯥꯔꯤ꯫ ꯀꯣꯅꯨꯡ ꯑꯁꯤꯗ ꯃꯇꯝ ꯁꯥꯡꯅ ꯂꯩꯔꯛꯑꯕ ꯇꯣꯃꯥꯜꯁꯨ ꯄꯥꯎ ꯑꯗꯨ ꯇꯥꯔꯤ꯫ ꯄꯨꯔꯦꯝꯕ ꯃꯃꯥ ꯏꯕꯦꯝꯃ ꯃꯊꯟꯇ ꯐꯝꯂꯒ ꯂꯩꯔꯤꯕ ꯂꯩꯀꯣꯜ ꯑꯗꯨꯗ ꯆꯪꯂꯛꯏ꯫ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ꯫ ꯃꯃꯥ ꯏꯕꯦꯝꯃꯁꯨ ꯃꯆꯥ ꯂꯥꯛꯄ ꯑꯗꯨ ꯈꯪꯂꯗꯨꯅ ꯀꯧꯔꯛꯏ, ꯅꯪ ꯂꯥꯛꯏꯕ꯭ꯔꯥ? ꯂꯥꯛꯎ, ꯏꯃꯥꯒꯤ ꯅꯥꯛꯇ ꯐꯝꯂꯨ ꯂꯥꯛꯎ꯫ ꯄꯨꯔꯦꯝꯕ ꯆꯪꯁꯤꯟꯗꯨꯅ ꯐꯝꯃꯤ꯫ ꯏꯃꯥ, ꯃꯇꯝ ꯆꯨꯞꯄꯗ ꯏꯃꯥꯅ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯔꯒ ꯑꯗꯨꯝ ꯂꯩ꯫ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩꯕꯅꯣ ꯍꯥꯏꯕꯗꯨ ꯅꯆꯥꯗ ꯍꯥꯏꯕꯤꯌꯨ ꯏꯃꯥ꯫ ꯂꯩꯃ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤꯗ ꯑꯩꯅ ꯁꯣꯏꯈꯤꯕ ꯃꯌꯥꯝ ꯑꯗꯨꯅ ꯃꯩꯔꯤ ꯑꯣꯏꯅ ꯆꯥꯛꯇꯨꯅ ꯄꯨꯟꯁꯤꯒꯤ ꯅꯨꯡꯉꯥꯏꯕ ꯁꯔꯨꯛ ꯃꯈꯩꯁꯨ ꯇꯨꯝꯅ ꯆꯥꯈ꯭ꯔꯦ꯫ ꯏꯆꯥꯗꯤ ꯀꯣꯅꯨꯡ ꯑꯁꯤꯒꯤ ꯃꯩꯉꯥꯜꯅꯤ꯫ ꯃꯇꯝ ꯆꯨꯞꯄꯗ ꯑꯆꯨꯝꯕ ꯊꯕꯛꯇ ꯇꯧ꯫ ꯀꯣꯅꯨꯡ ꯑꯁꯤꯒꯤ ꯂꯩꯔꯤꯕ ꯑꯃꯣꯠꯄ ꯆꯠꯅꯕꯤ ꯑꯁꯤ ꯏꯆꯥꯅ ꯁꯣꯏꯗꯅ ꯁꯦꯝꯗꯣꯛꯀꯅꯤ ꯍꯥꯏꯕꯁꯤ ꯏꯃꯥꯒꯤ ꯊꯥꯖꯕꯅꯤ꯫ ꯂꯩꯃ ꯇꯞꯅ ꯍꯧꯒꯠꯂꯛꯂꯤ, ꯑꯗꯨꯒ ꯃꯈꯣꯡ ꯊꯥꯡꯗꯨꯅ ꯆꯠꯈ꯭ꯔꯤ꯫ ꯄꯨꯔꯦꯝꯕ ꯋꯥꯈꯜ ꯈꯟꯊꯗꯨꯅ ꯂꯩꯍꯧꯏ꯫ ꯃꯥꯅ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯇꯨꯡꯗꯒꯤ ꯈꯣꯟꯖꯦꯜ ꯑꯃꯅ ꯀꯧꯔꯛꯏ,
ꯔꯥꯖꯀꯨꯃꯥꯔ ꯄꯨꯔꯦꯝꯕ ꯇꯨꯡꯑꯣꯟ ꯊꯣꯔꯛꯏ ꯃꯥꯒꯤ ꯃꯥꯃ ꯇꯣꯃꯥꯜꯅꯤ ꯄꯨꯔꯦꯝꯕ ꯍꯧꯒꯠꯂꯤ ꯑꯗꯨꯒ ꯈꯨꯝꯂꯛꯏ ꯃꯥꯃ ꯇꯣꯃꯥꯜ ꯐꯝꯊꯔꯒ ꯍꯥꯏꯔꯛꯏ ꯐꯝꯃꯨ ꯄꯨꯔꯦꯝꯕꯁꯨ ꯇꯣꯃꯥꯜꯅ ꯐꯝꯊꯔꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯐꯝꯊꯔꯛꯏ ꯇꯣꯃꯥꯜ ꯋꯥ ꯉꯥꯡꯕ ꯍꯧꯔꯛꯏ ꯔꯥꯖꯀꯨꯃꯥꯔ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯅꯤꯡꯊꯧ ꯁꯥꯒꯩꯒꯤ ꯅꯤꯡꯊꯧ ꯃꯆꯥꯗꯤ ꯑꯃꯈꯛꯇꯅꯤ ꯇꯁꯦꯡꯅꯗꯤ ꯑꯃꯈꯛ ꯂꯩꯐꯝ ꯊꯣꯛꯇꯦ ꯀꯣꯅꯨꯡꯗ ꯅꯤꯡꯊꯧꯒꯤ ꯃꯆꯥꯁꯤ ꯑꯅꯤ ꯂꯩꯐꯝ ꯊꯣꯛꯏ ꯄꯨꯔꯦꯝꯕ ꯏꯪꯅ ꯉꯛꯏ ꯍꯥꯏꯔꯛꯏꯕ ꯋꯥꯗꯨ ꯇꯥꯕ ꯃꯇꯝꯗ ꯇꯣꯃꯥꯜ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ ꯅꯍꯥꯛ ꯑꯁꯤ ꯂꯩꯃꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃꯈꯛ ꯌꯥꯎꯕꯅꯤ ꯅꯪꯒꯤ ꯅꯊꯛꯇ ꯅꯪꯒꯤ ꯅꯆꯦ ꯑꯃ ꯂꯩꯔꯝꯃꯤ ꯄꯨꯔꯦꯝꯕ ꯉꯛꯅ ꯍꯥꯏꯔꯛꯏ ꯃꯥꯃ ꯀꯩꯅꯣ ꯍꯥꯏꯕꯤꯔꯤꯕ ꯋꯥꯁꯤꯕꯨ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯖꯗ꯭ꯔꯤ ꯑꯩꯉꯣꯟꯗ ꯃꯌꯦꯛ ꯑꯃꯨꯛꯇ ꯁꯦꯡꯍꯜꯂꯨ ꯃꯥꯃ ꯍꯥꯏꯒꯦ ꯑꯩ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯒꯦ ꯅꯍꯥꯛꯅ ꯃꯥꯂꯦꯝ ꯑꯁꯤꯗ ꯈꯣꯡꯗꯥꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯅꯍꯥꯛꯀꯤ ꯏꯃꯥ ꯑꯃꯗꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯍꯥꯟꯅ ꯄꯣꯛꯏ ꯃꯈꯥ ꯇꯥꯅ ꯍꯧꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕ ꯂꯣꯏꯅ ꯋꯥꯔꯤ ꯑꯣꯏꯅ ꯂꯤꯔꯛꯏ ꯄꯨꯔꯦꯝꯕꯁꯨ ꯋꯥꯔꯤ ꯄꯨꯝꯕ ꯇꯥꯔꯤ ꯇꯣꯃꯥꯜ ꯃꯃꯤꯠ ꯇꯨꯄꯤ ꯈꯖꯤꯛ ꯍꯧꯔꯛꯏ ꯑꯗꯨꯒ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯏ ꯅꯪꯒꯤ ꯅꯆꯦꯗꯣ ꯑꯆꯝꯕ ꯑꯉꯥꯡ ꯅꯠꯇꯦ ꯃꯥꯒꯤ ꯃꯈꯨꯠ ꯈꯨꯠꯁꯥ 12 ꯁꯨꯕꯅꯤ ꯑꯣꯏ ꯊꯪꯕ ꯈꯨꯕꯤ ꯑꯗꯨꯗ ꯁꯥꯡꯅ ꯄꯣꯛꯄꯗꯒꯤ ꯌꯥꯎꯔꯛꯄ ꯗꯥꯛꯐꯝ ꯑꯃ ꯇꯥꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯑꯩꯅꯁꯨ ꯅꯪꯒꯤ ꯏꯃꯥꯅꯁꯨ ꯀꯟꯕ ꯉꯝꯈꯤꯗ꯭ꯔꯦ ꯃꯔꯥꯜ ꯂꯩꯇ꯭ꯔꯕ ꯑꯉꯥꯡ ꯑꯗꯣ ꯃꯥꯂꯦꯝꯒꯤ ꯑꯉꯥꯟꯕ ꯃꯁꯛ ꯈꯪꯗ꯭ꯔꯤꯉꯩ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤ ꯊꯥꯗꯣꯛꯈꯤꯕꯅ ꯍꯥꯟꯈ꯭ꯔꯦ ꯃꯥꯕꯨ ꯅꯤꯡꯁꯤꯡꯕꯒꯤꯅꯤ ꯅꯪꯒꯤ ꯏꯃꯥ ꯂꯩꯃꯅ ꯉꯁꯤ ꯐꯥꯎꯕ ꯅꯨꯡꯁꯤꯛ ꯅꯨꯡꯖꯥꯅꯅ ꯂꯩꯔꯤꯕ ꯑꯁꯤ ꯄꯨꯔꯦꯝꯕ ꯋꯥꯈꯜ ꯇꯥꯔꯛꯏ ꯃꯃꯥꯅ ꯍꯥꯏꯔꯤꯕ ꯀꯣꯅꯨꯡꯒꯤ ꯐꯠꯇꯕ ꯆꯠꯅꯕꯤ ꯍꯥꯏꯔꯤꯕ ꯑꯁꯤ ꯅꯨꯄꯤ ꯄꯣꯛꯄ ꯌꯥꯗꯕ ꯑꯁꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯑꯃꯗꯤ ꯃꯍꯥꯛꯅ ꯑꯃꯨꯛ ꯐꯥꯎꯕ ꯎꯕ ꯐꯪꯗ꯭ꯔꯤꯕ ꯃꯆꯦꯕꯨꯁꯨ ꯃꯍꯥꯛ ꯌꯥꯝꯅ ꯎꯅꯤꯡꯂꯤ ꯑꯗꯨꯕꯨ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯂꯩꯇ꯭ꯔꯦ ꯈꯪꯂꯕꯗ ꯃꯍꯥꯛꯇꯤ ꯊꯃꯣꯏ ꯀꯥꯏ ꯇꯞꯅ ꯍꯥꯏꯔꯛꯏ ꯑꯗꯨꯗꯤ ꯃꯥꯃ ꯑꯩꯒꯤ ꯏꯆꯦ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯕꯨ ꯊꯅꯝꯕ ꯃꯐꯝ ꯑꯗꯨꯗ ꯑꯩꯕꯨ ꯑꯃꯨꯛꯇ ꯄꯨꯕꯤꯌꯨ ꯃꯥꯃ ꯄꯨꯒꯦ ꯆꯠꯁꯤ ꯅꯪꯒꯤ ꯃꯥꯃꯅ ꯅꯪꯕꯨ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯁꯣꯏꯗꯅ ꯄꯨꯒꯅꯤ ꯑꯁꯤꯒꯤ ꯃꯇꯨꯡ ꯂꯥꯟꯃꯤ ꯑꯃꯠꯇ ꯌꯥꯎꯗꯅ ꯃꯈꯣꯏ ꯑꯅꯤꯈꯛ ꯀꯣꯅꯨꯡꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯎꯃꯪ ꯑꯗꯨ ꯇꯝꯅ ꯂꯥꯛꯂꯤ ꯄꯨꯔꯦꯝꯕ ꯃꯥꯒꯤꯗꯤ ꯎꯃꯪ ꯑꯁꯤ ꯀꯌꯥꯔꯛ ꯆꯠꯈ꯭ꯔꯦ ꯑꯗꯨꯕꯨ ꯉꯁꯤ ꯆꯠꯂꯤꯕ ꯈꯣꯡꯆꯠ ꯑꯁꯤꯅ ꯑꯍꯥꯟꯕ ꯑꯣꯏꯅꯒꯨꯝ ꯃꯁꯥꯗꯨ ꯏꯇꯥꯎ ꯇꯥꯎꯔꯤ ꯇꯞꯅ ꯇꯞꯅ ꯁꯒꯣꯜ ꯊꯧꯗꯨꯅ ꯑꯗꯨꯝ ꯂꯥꯛꯄꯅ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯗꯨ ꯂꯥꯞꯅ ꯎꯔꯤ ꯄꯨꯔꯦꯝꯕꯁꯨ ꯈꯣꯡꯅꯥꯡ ꯑꯗꯨꯗ ꯌꯦꯡꯂꯒ ꯇꯣꯃꯥꯜꯗ ꯌꯦꯡꯂꯛꯏ ꯑꯁꯤꯔꯥ ꯈꯣꯡꯅꯥꯡ ꯍꯥꯏꯕꯗꯣ ꯍꯥꯏꯕꯒꯤ ꯃꯤꯠꯌꯦꯡ ꯑꯃꯅꯤ ꯇꯣꯃꯥꯜ ꯑꯗꯨ ꯋꯥ ꯑꯗꯨ ꯇꯞꯅ ꯉꯥꯡꯂꯛꯏ ꯃꯥꯅꯤ ꯃꯐꯝ ꯑꯁꯤꯗꯅꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯐꯝ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯤ ꯇꯣꯃꯥꯜ ꯀꯨꯝꯊꯩ ꯄꯨꯔꯦꯝꯕꯁꯨ ꯀꯨꯝꯊꯔꯛꯏ ꯇꯣꯃꯥꯜ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯅ ꯊꯅꯝꯕ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯜꯂꯤ ꯄꯨꯔꯦꯝꯕꯁꯨ ꯃꯥꯒꯤ ꯃꯥꯃꯒꯤ ꯇꯨꯡ ꯑꯣꯏꯔꯞꯅ ꯃꯈꯣꯡ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯊꯥꯡꯏ ꯈꯣꯡꯅꯥꯡ ꯃꯅꯥꯛ ꯑꯗꯨ ꯌꯧꯔꯕꯗ ꯇꯣꯃꯥꯜ ꯇꯞꯅ ꯐꯝꯊꯗꯨꯅ ꯂꯩꯕꯥꯛ ꯃꯈꯥ ꯑꯗꯨꯗ ꯍꯥꯏꯐꯦꯠ ꯁꯣꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯃꯐꯝ ꯑꯁꯤꯗꯅꯤ ꯔꯥꯖꯀꯨꯃꯥꯔ ꯃꯐꯝ ꯑꯁꯤꯗꯅꯤ ꯈꯨꯅꯨꯡꯒꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯕꯨ ꯊꯅꯝꯕꯗꯣ ꯄꯨꯔꯦꯝꯕ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯜꯂꯤ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨ ꯌꯧꯗ꯭ꯔꯤꯉꯩꯗ ꯀꯔꯣꯝꯗꯒꯤꯅꯣ ꯅꯨꯡ ꯑꯃ ꯄꯥꯏꯔꯛꯇꯨꯅ ꯇꯣꯃꯥꯜꯒꯤ ꯃꯀꯣꯛꯇ ꯊꯥꯏ ꯇꯣꯃꯥꯜ ꯐꯝꯂꯝꯕꯗꯒꯤ ꯑꯣꯟꯊꯗꯨꯅ ꯇꯥꯏ ꯄꯨꯔꯦꯝꯕ ꯆꯦꯟꯁꯤꯟꯗꯨꯅ ꯇꯣꯃꯥꯜꯕꯨ ꯍꯧꯒꯠꯂꯤ ꯃꯥꯃ ꯁꯣꯛꯄ꯭ꯔꯣ ꯃꯥꯃ ꯑꯗꯨ ꯍꯥꯏꯔꯒ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯀꯅꯥꯁꯨ ꯎꯗꯦ ꯇꯣꯃꯥꯜ ꯇꯞꯅ ꯍꯧꯒꯠꯂꯛꯂꯤ ꯄꯨꯔꯦꯝꯕꯁꯨ ꯇꯣꯃꯥꯜꯒꯤ ꯑꯁꯣꯛꯄ ꯑꯗꯨ ꯌꯦꯡꯂꯝꯃꯤ ꯃꯈꯣꯏꯅ ꯑꯗꯨꯝꯅ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯅꯥꯀꯜꯂꯣꯝꯗꯒꯤ ꯌꯣꯡ ꯃꯆꯥ ꯃꯆꯥ ꯀꯌꯥ ꯑꯃ ꯊꯣꯛꯂꯛꯇꯨꯅ ꯅꯨꯡ ꯃꯆꯥ ꯃꯆꯥꯅ ꯃꯈꯣꯏ ꯑꯅꯤ ꯇꯝꯅ ꯊꯣꯝꯂꯛꯏ ꯄꯨꯔꯦꯝꯕꯅ ꯇꯣꯃꯥꯜꯕꯨ ꯀꯟꯕꯤꯔꯒ ꯆꯦꯟꯊꯣꯔꯛꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯌꯥꯗꯦ ꯃꯈꯣꯏꯅ ꯑꯗꯨꯝꯅ ꯇꯧꯔꯒ ꯂꯩꯔꯤꯉꯩ ꯑꯗꯨꯗ ꯌꯣꯡꯁꯤꯡ ꯑꯗꯨ ꯑꯃꯨꯛꯇꯗ ꯍꯧꯅ ꯈꯣꯡꯂꯛꯏ ꯑꯗꯨꯒ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨ ꯂꯦꯞꯂꯒ ꯅꯥꯔꯛ ꯃꯣꯡꯁꯣꯡꯗ ꯂꯣꯠꯅꯈ꯭ꯔꯦ ꯇꯣꯃꯥꯜ ꯑꯃꯗꯤ ꯄꯨꯔꯦꯝꯕ ꯏꯉꯛ ꯉꯛꯅ ꯌꯦꯡꯉꯤ ꯃꯈꯣꯏꯅ ꯀꯣꯏꯅ ꯁꯨꯝ ꯌꯦꯡꯂꯛꯄ ꯃꯇꯝꯗꯗꯤ ꯑꯁꯪꯕ ꯅꯥꯄꯤꯅ ꯃꯐꯤ ꯑꯣꯏꯅ ꯁꯦꯠꯄ ꯃꯁꯝ ꯁꯥꯡꯕ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯕ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ ꯍꯥꯟꯅꯒꯤ ꯌꯣꯡꯁꯤꯡ ꯑꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯁꯥꯎꯕꯒꯤ ꯃꯑꯣꯡ ꯑꯃ ꯎꯠꯂꯤ ꯑꯗꯨꯕꯨ ꯋꯥꯗꯤ ꯉꯥꯡꯗꯦ ꯅꯨꯄꯤ ꯑꯗꯨꯅꯁꯨ ꯃꯈꯣꯏ ꯑꯅꯤꯅ ꯌꯦꯡꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯍꯥꯏꯐꯦꯠ ꯆꯣꯡꯈꯠꯂꯤ ꯆꯦꯟꯈꯤꯒꯦ ꯍꯥꯏꯅ ꯇꯧꯏ ꯑꯗꯨꯕꯨ ꯄꯨꯔꯦꯝꯕꯅ ꯌꯥꯝꯅ ꯊꯨꯅ ꯍꯥꯏꯔꯛꯏ ꯉꯥꯏꯈꯣ ꯅꯨꯄꯤ ꯑꯗꯨ ꯃꯃꯥꯏ ꯑꯣꯟꯁꯤꯜꯂꯛꯂꯤ
ꯄꯨꯔꯦꯝꯕꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯐꯤꯕꯝ ꯑꯗꯨ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯅꯍꯥꯛꯄꯨ ꯀꯅꯥꯅꯣ? ꯅꯨꯄꯤ ꯑꯗꯨ ꯋꯥ ꯑꯃꯠꯇ ꯍꯥꯏꯗꯅ ꯃꯈꯨꯠꯅ ꯃꯥꯕꯨ ꯀꯔꯤ ꯀꯔꯤꯅꯣ ꯃꯑꯣꯡ ꯈꯔ ꯇꯧꯏ꯫ ꯑꯗꯨꯕꯨ ꯇꯣꯃꯥꯜꯗꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯈꯨꯠ ꯑꯗꯨꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨ ꯌꯦꯡꯂꯝꯕꯗꯒꯤ ꯑꯣꯏ ꯌꯦꯠꯇ ꯂꯣꯡꯂꯤꯕ ꯈꯨꯕꯤ ꯑꯅꯤ ꯑꯗꯨꯗ ꯃꯤꯠꯌꯦꯡ ꯊꯝꯈ꯭ꯔꯦ꯫ ꯑꯗꯨꯒ ꯈꯨꯕꯤ ꯅꯥꯝꯃꯁꯨ ꯁꯥꯡꯅ ꯗꯥꯛ ꯇꯥꯕ ꯎꯔꯦ꯫ ꯃꯁꯥ ꯄꯨꯝꯕ ꯇꯨꯅ ꯈ꯭ꯌꯥꯎ ꯆꯣꯡꯈꯤ꯫ ꯄꯨꯔꯦꯝꯕ ꯍꯟꯖꯤꯟꯅ ꯍꯥꯏꯔꯛꯏ, ꯅꯍꯥꯛꯄꯨ ꯀꯅꯥꯅꯣ? ꯋꯥ ꯉꯥꯡꯕ ꯉꯝꯗꯕ꯭ꯔꯥ ꯅꯪꯕꯣ? ꯅꯨꯄꯤ ꯑꯗꯨ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯇꯧꯔꯒ ꯂꯩ꯫ ꯑꯗꯨꯕꯨ ꯇꯣꯃꯥꯜꯗꯤ ꯃꯈꯣꯏꯅ ꯍꯥꯏꯅꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯇꯥꯈꯤꯗ꯭ꯔꯦ꯫ ꯍꯧꯈꯤꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯊꯅꯝꯕ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯑꯣꯡ ꯃꯇꯧ ꯃꯍꯥꯛ ꯅꯤꯡꯁꯤꯡꯂꯛ ꯃꯁꯥ ꯄꯨꯝꯕ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯑꯃꯨꯛ ꯍꯟꯅ ꯃꯈꯨꯠ ꯑꯗꯨꯁꯨ ꯌꯦꯡꯉꯤ꯫ ꯆꯨꯝꯃꯤ, ꯆꯞ ꯃꯥꯟꯅꯩ꯫ ꯈꯨꯠ ꯑꯅꯤ ꯑꯗꯨ ꯆꯞ ꯃꯥꯟꯅꯩ꯫ ꯃꯁꯤꯗꯒꯤ ꯇꯣꯃꯥꯜꯅ ꯃꯥꯡꯗ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯃꯈꯣꯏꯒꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯅꯤ ꯍꯥꯏꯕ ꯈꯪꯕ ꯉꯝꯂꯦ꯫ ꯃꯃꯤꯠ ꯏꯔꯥ ꯍꯧꯔꯛꯏ꯫ ꯃꯈꯣꯜ ꯅꯤꯛꯅ ꯇꯞꯅ ꯆꯪꯁꯤꯜꯂꯒ ꯍꯥꯏꯔꯛꯏ, ꯔꯥꯖꯀꯨꯃꯥꯔꯤ꯫ ꯑꯗꯨꯝ ꯍꯥꯏꯔꯒ ꯆꯪꯁꯤꯟꯈꯤ꯫ ꯇꯣꯃꯥꯜꯅ ꯆꯪꯁꯤꯜꯂꯛꯄ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨ ꯀꯤꯅ ꯆꯥꯊꯣꯛꯈꯤ꯫ ꯑꯃꯨꯛꯁꯨ ꯉꯪꯕꯒꯤ ꯃꯑꯣꯡꯗ ꯃꯍꯥꯛ ꯁꯥꯎꯔꯦ ꯍꯥꯏꯕ ꯇꯥꯛꯏ꯫ ꯇꯣꯃꯥꯜꯅ ꯃꯆꯤꯟꯅ ꯁꯣꯜꯂꯤꯕ ꯋꯥꯍꯩ ꯑꯃꯗꯤ ꯇꯧꯔꯛꯏꯕ ꯃꯑꯣꯡ ꯑꯗꯨꯗ ꯄꯨꯔꯦꯝꯕ ꯃꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯀꯨꯏꯗꯦ ꯅꯨꯄꯤ ꯑꯗꯨ ꯇꯣꯃꯥꯜꯗ ꯆꯪꯁꯤꯜꯂꯛꯂꯒ ꯈꯨꯖꯤꯜ ꯑꯁꯥꯡꯕ ꯑꯃꯅ ꯈꯣꯠꯀꯦ ꯇꯧꯔꯝꯂꯒ ꯃꯈꯣꯡ ꯃꯔꯤ ꯄꯥꯟꯕ ꯁꯥꯅ ꯆꯦꯟꯕꯒꯤ ꯃꯇꯧꯒꯨꯝꯅ ꯆꯦꯟꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯄꯨꯔꯦꯝꯕ ꯆꯪꯁꯤꯟꯗꯨꯅ ꯇꯣꯃꯥꯜꯕꯨ ꯁꯣꯛꯄ꯭ꯔ ꯌꯦꯡꯉꯤ꯫ ꯃꯥꯃꯥ, ꯁꯣꯛꯄ꯭ꯔꯣ? ꯁꯦ, ꯀꯗꯥꯏꯗ ꯁꯣꯛꯀꯦ ꯃꯥꯃꯥ? ꯇꯣꯃꯥꯜꯅ ꯍꯥꯏꯔꯛꯏ, ꯔꯥꯖꯀꯨꯃꯥꯔ, ꯍꯧꯖꯤꯛꯀꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯀꯣꯅꯨꯡꯒꯤ ꯔꯥꯖꯀꯨꯃꯥꯔꯤꯅꯤ꯫ ꯃꯈꯨꯠꯀꯤ ꯗꯥꯛꯐꯝꯁꯤꯡ ꯑꯗꯨ ꯆꯞ ꯃꯥꯟꯅꯩ꯫ ꯃꯗꯨ ꯑꯩꯈꯣꯏꯒꯤ ꯔꯥꯖꯀꯨꯃꯥꯔꯤꯅꯤꯅꯦ ꯑꯩ꯫ ꯋꯥꯗꯨ ꯇꯥꯕꯗ ꯄꯨꯔꯦꯝꯕ ꯉꯛꯄ ꯐꯥꯎꯏ꯫ ꯑꯗꯨꯕꯨ ꯀꯣꯅꯨꯡꯗ ꯍꯥꯟꯅ ꯆꯠꯅꯅꯕ ꯇꯧꯔꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯀꯣꯅꯨꯡꯗ ꯂꯥꯛꯂꯦ꯫ ꯇꯣꯃꯥꯜ ꯋꯥꯈꯜ ꯑꯗꯨ ꯃꯝꯂꯦ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯑꯔꯣꯏꯕ ꯋꯥꯔꯦꯞ ꯑꯗꯨꯗꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯂꯩꯃꯗ ꯁꯣꯏꯗꯅ ꯍꯥꯏꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯔꯤ꯫ ꯃꯍꯥꯛ ꯑꯌꯨꯛꯀꯤ ꯃꯇꯝ ꯉꯥꯏꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛ ꯑꯗꯨꯗ ꯇꯣꯃꯥꯜꯅ ꯉꯟꯅ ꯂꯥꯛꯇꯨꯅ ꯄꯥꯎ ꯄꯨꯝꯕ ꯑꯗꯨ ꯂꯩꯃꯗ ꯇꯝꯂꯦ꯫ ꯄꯨꯔꯦꯝꯕ ꯌꯥꯎꯅ ꯄꯥꯎ ꯑꯗꯨ ꯃꯃꯥꯗ ꯇꯝꯃꯤ꯫ ꯂꯩꯃ ꯈꯨꯗꯛꯇ ꯑꯉꯥꯎꯕꯤ ꯑꯃꯒꯤ ꯃꯇꯧꯒꯨꯝꯅ ꯎꯃꯪ ꯑꯗꯨꯗ ꯆꯦꯡꯂꯛꯏ꯫ ꯃꯥꯒꯤ ꯑꯇꯣꯞꯄ ꯂꯥꯟꯃꯤ ꯈꯔꯁꯨ ꯃꯇꯨꯡꯗ ꯏꯟꯅꯔꯛꯏ꯫ ꯄꯨꯔꯦꯝꯕ ꯇꯣꯃꯥꯜ ꯀꯣꯅꯨꯡꯗ ꯂꯥꯛꯏ꯫ ꯃꯌꯥꯝꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯃꯗꯤ ꯋꯥꯐꯝ ꯄꯨꯝꯕ ꯅꯤꯡꯊꯧꯁꯨ ꯇꯥꯔꯤ꯫ ꯉꯛꯄꯅ ꯂꯣꯏꯔꯤ꯫ ꯃꯌꯥꯝꯅ ꯃꯉꯣꯟꯗ ꯃꯤꯅꯝꯂꯝꯕ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯑꯁꯥꯎꯕ ꯀꯥ ꯍꯦꯟꯅ ꯍꯦꯟꯈ꯭ꯔꯤ꯫ ꯁꯒꯣꯜ ꯐꯥꯎꯕ ꯀꯥꯕ ꯉꯥꯏꯉꯝꯗꯅ ꯃꯆꯥꯅꯨꯄꯤ ꯎꯅꯤꯡꯕꯅ ꯃꯈꯣꯡꯅ ꯎꯃꯪ ꯇꯝꯅ ꯆꯠꯈꯤꯕꯤ ꯂꯩꯃꯒꯤ ꯃꯇꯨꯡ ꯏꯜꯂꯛꯏ꯫ ꯂꯩꯃꯅ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯗꯨ ꯌꯧꯔꯛꯄꯗ ꯎꯔꯤ ꯂꯥꯞꯅ ꯅꯨꯄꯤ ꯑꯃ ꯌꯣꯡ ꯃꯆꯥ ꯈꯔꯒ ꯂꯣꯏꯅꯅ ꯂꯩꯕ ꯑꯗꯨ꯫ ꯂꯩꯃ ꯃꯈꯣꯡ ꯑꯗꯨ ꯑꯁꯨꯝ ꯇꯞꯅ ꯊꯥꯡꯈꯤ꯫ ꯃꯁꯛ ꯎꯗ꯭ꯔꯕꯁꯨ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯅꯤ ꯍꯥꯏꯅ ꯂꯥꯛꯁꯤꯟꯕ ꯉꯝꯈ꯭ꯔꯦ꯫ ꯈꯣꯡꯊꯥꯡ ꯑꯗꯨ ꯇꯞꯅ ꯊꯥꯡꯂꯒ ꯆꯪꯁꯤꯜꯂꯛꯂꯦ꯫ ꯃꯥꯒꯤ ꯃꯇꯨꯡꯗ ꯑꯇꯣꯞꯄ ꯂꯥꯟꯃꯤ ꯀꯌꯥ ꯑꯃꯁꯨ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯄꯨꯔꯦꯝꯕ ꯑꯃꯗꯤ ꯇꯣꯃꯥꯁ ꯌꯧꯁꯤꯜꯂꯛꯏ꯫ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯈꯣꯜ ꯇꯥꯕ ꯑꯗꯨꯗ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨ ꯃꯃꯥꯏ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯏ꯫ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯂꯥꯟꯃꯤ ꯀꯌꯥ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯌꯥꯝꯅ ꯊꯨꯅ ꯎ ꯃꯊꯛꯇ ꯀꯥꯈꯠꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯁꯥꯒꯤ ꯃꯇꯧ ꯎꯕ ꯃꯇꯝꯗ ꯂꯩꯃꯒꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯛꯏ꯫ ꯄꯨꯔꯦꯝꯕ ꯑꯃꯗꯤ ꯇꯣꯃꯥꯜꯅ ꯑꯇꯣꯞꯄ ꯂꯥꯟꯃꯤ ꯃꯈꯩꯗꯤ ꯆꯪꯍꯟꯈꯤꯗ꯭ꯔꯦ꯫ ꯂꯩꯃꯗꯤ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯨꯗ ꯌꯧꯔꯛꯄꯗ ꯃꯈ꯭ꯔꯨ ꯈꯨꯗꯛ ꯀꯨꯟꯗꯨꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯤꯃꯥꯟꯅꯗ꯭ꯔꯕ ꯃꯥꯜꯂꯕ ꯁꯛꯐꯝ ꯑꯗꯨ ꯌꯦꯡꯉꯤ꯫ ꯍꯦꯛ ꯄꯣꯛꯄꯗꯒꯤ ꯉꯁꯤꯅ ꯑꯍꯥꯟꯕ ꯎꯕ ꯃꯆꯥꯒꯤ ꯁꯛꯐꯝ ꯑꯗꯨꯗ ꯋꯥ ꯑꯃꯠꯇ ꯉꯥꯡꯈꯤꯗ꯭ꯔꯤ꯫ ꯃꯍꯥꯛꯅ ꯐꯅ ꯀꯨꯏꯅ ꯀꯞꯂꯒ ꯂꯩꯕ ꯑꯗꯨꯗ ꯎꯊꯛꯇꯒꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯀꯤꯔꯨꯞ ꯌꯦꯡꯂꯝꯂꯒ ꯑꯁꯨꯝ ꯀꯨꯝꯊꯔꯛꯏ꯫ ꯑꯗꯨꯒ ꯂꯩꯃꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯂꯩꯃ ꯃꯆꯥꯅꯨꯄꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯍꯦꯟꯅ ꯊꯃꯣꯏ ꯁꯣꯛꯏ꯫ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯗꯤ ꯋꯥ ꯑꯃꯠꯇ ꯉꯥꯡꯗꯦ꯫ ꯏꯃꯣꯠ ꯃꯣꯠꯂꯕ ꯃꯈꯨꯠ ꯑꯗꯨꯅ ꯂꯩꯃꯒꯤ ꯃꯄꯤ ꯇꯩꯊꯣꯂꯛꯏ꯫ ꯃꯈꯣꯏꯒꯤ ꯃꯇꯧ ꯑꯗꯨ ꯂꯥꯞꯅ ꯅꯤꯡꯊꯧꯁꯨ ꯎꯔꯤ꯫ ꯌꯥꯝꯅ ꯁꯥꯎꯅ ꯂꯥꯛꯄ ꯅꯤꯡꯊꯧ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧ ꯎꯕꯗ ꯈꯣꯡꯊꯥꯡ ꯑꯗꯨ ꯊꯥꯡꯕ ꯊꯣꯛꯈꯤꯗ꯭ꯔꯦ꯫ ꯃꯥꯡꯗ ꯎꯔꯤꯕ ꯐꯤꯕꯝ ꯀꯥꯏꯔꯕ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒꯤ ꯁꯛꯐꯝ ꯑꯁꯤ ꯃꯍꯥꯛꯅ ꯃꯤꯅꯨꯡꯁꯤ ꯑꯗꯨꯛ ꯂꯩꯇꯅ ꯍꯥꯠꯂꯨ ꯍꯥꯏꯗꯨꯅ ꯌꯥꯊꯪ ꯄꯤꯈꯤꯕ ꯑꯉꯥꯡ ꯑꯗꯨꯅꯤ ꯍꯥꯏꯕ ꯈꯪꯕ ꯉꯝꯂꯦ꯫ ꯃꯍꯥꯛꯁꯤ ꯊꯃꯣꯏ ꯀꯥꯏꯔꯤ꯫ ꯅꯤꯡꯉꯝꯗꯕꯅ ꯃꯁꯥ ꯑꯗꯨ ꯄꯤꯛ ꯊꯜꯂꯤ꯫ ꯇꯞꯅ ꯃꯈꯣꯡ ꯊꯥꯡꯗꯨꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯍꯥꯛꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛ ꯌꯧꯗ꯭ꯔꯤꯉꯩ ꯌꯣꯡ ꯑꯃꯒꯤ ꯑꯍꯧꯕ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯏ꯫ ꯃꯈꯣꯏꯁꯨ ꯇꯥꯔꯤꯕ ꯃꯥꯏꯀꯩ ꯑꯗꯨ ꯀꯔꯣꯝꯗꯅꯣ ꯌꯦꯡꯂꯛꯄꯗ ꯂꯥꯞꯅ ꯌꯣꯡ ꯑꯆꯧꯕ ꯑꯃ ꯂꯩꯕ ꯑꯗꯨ ꯎꯔꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨ ꯀꯨꯏꯅ ꯂꯩꯔꯝꯗ꯭ꯔꯤ꯫
वा अमता ngang हानगी मतौगुमना yung adugi maikei tamna yangna chenkre. Laimasu khama ngamdri ningthau adu laimagi manata sangsilaglaga hairei. Laima, hojikti ai isagi iral pumba yajari. Pumnamag asi aina uihinbani. Nang aibu ngakpiyu. Hojikti isa nupi asi konungda puduna aikhoiga nungaina leirurasi. Laima tapna hairei. Hojikti matam hele. Nangna soikra haibagi matam adasu hele. Aduga nangna minungsi pokhidraba icha asida ngasi hingduna leiriba magi nungaiba sangsara sidagi lautokpa yararoi. Mamangda isabu ithada konba ngamkhidrabasu hojikti kananano isagi thamoi kaihengadaba. Aduga aina nangi konungda leibagi matam adasu hele. Nakhoi chalo chalo. Ay isa nupiga matam chupa asa masida leihorage nakhoi chatkro. Laimana hairiba wafam madu hongkhidre. Ningthau amadi machanupana kayarak hana hairabasu onkhidre. Asidagi makhoi punna konungda halakle adubu laimadi umang aduda adumak lehori. Purembasu kaple ningthausu ningamdabagi maina chakle. Matung tarakpada mahak mama amadi machebu yengsinba lepte. Chahi kaya hokre puremba luhongli. Adubu magi mama amadi mache yengsinbadi leplamde. Handaki purembagi macha asidi nupi nupa haiba mathidre. Konung adugi ahanba angang oina nupi ani phaibo poklami. Pao adu tabada laimasu yamna haraurami. Asumna konung adugi phattaba chatnabi adu semdoki. Laima amadi Rajkumari adusu asam maduda nungaina punsi lenkhirami.